Churachandpur district ki Sangaikot police station ki manung channa leiba Tulelion Khulda security force na bus amadagi lotna purakpa sungdoktiba yamlab opium sing phagatpa ngamkhre. Hariba opium sing adu charwangna kg 38.8 ram oigani hairi security force na opium ga konana faraba mioi adudi Taisaljang Khuldagi Thangmilian Jau sahi kuntrani mangondagi security force na mobile phone amasu phangba ngamkhi. Atopa amana Palen Bazar dagi haujikna Churachandpur district ki T Konongphai Khulda leiba Melody Lambu Koba sahi kuntraga taruk lom suraba amasu security force na phagatpa ngamkhi. Urkul district ki Litan police station na konba mapithel singi mafam singda ekar kuntraga nipal lomda niyom lana popi tharamba mafam sing security force na yanhatuna mangan khre loinana popi thaba singna leinanaba saramba lautang sang tara romsu security force na thugaiduna mangan khi. Aina thingkraba lalaulup RPF PLA active cadre ama security force na phagatpa ngamkhre. Security force na phagalaba RPF PLA gi active cadre adudi Imphal West district ki Lamphel police station na konba Kasamthong top leraktagi Mesnam Korau hanba luang atopa mingna Korau sahi nifuga mangani mangondagi mobile phone amasu phagatpa ngamkhi.